Akasvani Imphal Chitrabhanu Chitrabhanu na pau pazeri ahanbada maruoiba pau Manipur COVID-19 anaba farapagi changchada marfudra taru dasmik taru sino yaure America gi nimit marini gi khongcheta Pradhan Mantri ngasi ayuk Washington da thungkre Himalayan Film Festival hayengdagi leda horagani amashung leiba sida hauji fawada COVID-19 gi vaccine dose koti marfugu humdo hena kapkre Sarkar gi facilities singda chahitara nipang gi mathaki miyoi singda COVID-19 vaccine lemna kapagi campaign lebak sin batung bada chathari bana naha oriva singna vaccine asi kapthok ba amadi ate miyoi sing vaccine kapada su mateng pangbina ba haizari COVID ki akiba leiri bana miyam na section ba wat pegi thong sing tokpi duna yari mamakai yum degi chathok tuna lebiu tangai fedana chathok labadi face mask upiu foot taru ki social distancing thambiu maimit amadi khutsa toin hamdok tuna taru tanana thambiu COVID kamari lena ba e-pausing amadi matengi damak national helpline number na 01123978046 amasung 1075 ni aduga raizigi helpline number na 0385241166 amasung 180034538818 ni hauzik mapung oiba pau Manipur COVID-19 gi anishuba laiche ki fifam fagalak pagalone na naga fagalak pagi chang niti na hengatle raisa sida hauzik leina asidagi naba parapagi chang chada marfutra taru dasmik taru sino da yaure raisa gi haksel bibag na thoki bachero aman hai ngarang miyoi chama kuntra naba phaki hariba matamasda miyoi chama humputra matoi positive oiba thengnaki ngarang COVID positive oiba miyoi ama lekhidaba kalone na leina asidagi lekhidaba migi masing lising ama chani pang kuntra taruk sure hauzik active case lising ani chani tara mari lebi Mares da COVID-19 gi chana kalong ngak taba miyoi sing police na fagat pa amadi fine thian bigi thabak makata na chathari ngarang chana kalong ngak taba miyoi kuni pande gi fine ona lupa lising manga chahum khongot ki hairi Kendra gi Shiksha Raja Mantri Dr. R.K. Ranjan Singh Hairi National Education Policy NEP lising ani kunna khutsa hairaba mahiru sing puthokduna mokhoibu chanaba sinpham phangan bada chauna mateng panglagani Guwahati dangara National amasung State Award fanglaba oza sing okpagi thorom amada Dr. Ranjan Hai Assam da NEP asi mapung phana chanhanduna hen aphaba pal sing lakani haina asha tawri Angang sing da siksa pi bada mamalungi kanaba sing adusu mantri na pankhi thoromdu da Assam gi siksa mantri Ranos Pegisu saruk yakhi America gi nimit marin gi khongchata Pradhan Mantri Narendra Modi ngasi ayuk Washington da thungkre mahangna airport te hek thunglabaga nong chujarba so mapum adu da leiriba Bharat macha sing thorok tuna Sri Modi bu harauk daram na okhi Pradhan Mantri gi flight adu Washington de hek tabaga leba adu da leiriba Bharat macha sing na Pradhan Mantri bu taram oppaglone na thagat fa phongdokhi America da mahapu Bharat macha sing na oglam adu ubada Pradhan Mantri na thagat ki Twitter da thadorpa warot amada Pradhan Mantri na hai America da leriba Bharat macha sing asi ekhoi gi sakti gi manung chali mahang hai Bharat macha sing na malengi tongan tongan ba leba sing da tongan tongan ba thabak tawduna leri Pradhan Mantri ni marini gi khongsap manung da leba adu da pangthokpa UN General Assembly mifam da wang ngangani amashung kwat lusing ba singi mifam da saruk yagani Pradhan Mantri na White House ja America gi Rashtrapati Joe Biden ga leba ani gi mari hena session na bagi matang yauna tongan tongan ba hiram kya da wari sanagani Pradhan Mantri ngasi America gi tongan tongan ba company singi CEO singa su unagani mahangna America gi Uparashtrapati Kamala Harris kersu wari sanagani Pradhan Mantri Narendra Modi gi America khungsat leba adugi baigani sing amasung entrepreneur sing na harau taram na okhi maki khungsat asina leba ani gi marakta wakhalon sing pithok pisin tongnab amasung pochei sabana chingbada mating pinaba hengalhan gani haibe gi thajaba baigani sing amasung entrepreneur sing na phongdokhi Masina leba atu da anoba pot sabada hen ithil piragani hairi makoina hai baigani ki miyang da Bharat amasung America leba ani na punna kanaminaba panghalagani Masida America da training panglaba Bharat macha sing mapum adu da leiriba institution kaya da mating thokna thabak tawba ngamlagani entrepreneur sing na baigani ki oiba pothok pada achob inot ama hablagani hainashu makoina phongdokhe Pradhan Mantri Narendra Modi hairi Bharat ki nagari khudingmak imung amaka ki miyoi oina leminarakle mang hai Bharat ki pharmaceutical industry sing na puthokpa polam sing ana leng da magun leba amu oiri machine puthokpa drug
medical device amasung PPE kitsing yauna ate polong kaya malengi ate lebak sing yoli malengi thakta pangthokpa COVID-19 gi mifam da Sri Modi hai JSC ge horokpa sarukta bharat na puthokpa COVID-19 ge vaccine malengi tonga malebak marfudra manga da yonduna lakhi masina lachit asigi anishuba web lakpada khudong thiba kya nangadaba degi kanbangam khi masida lebak ki miyam na amat oina sarkar bu mateng pangpagi damak leba asigi miyambu Sri Modi na thagatpa phongdokhi Pradhanmantri hai leba asina malengi khwaidigi chawba vaccination campaign hojik chathari vaccination drive asida yamlaba dose nongmoda kapangamle tabiriba pawasi Akasvani Imphal legini Himalayan Film Festival hayengdagi leda horagani festival adu information amasung broadcasting mantri Anurag Tharkun hogdokani nimit mangani gi festival adu tha asigi kungani panda loshingani warana nimtang lapa chahi humbudra manga shurakpa palan tharungi saruk am oina chathariba azadi ka amrit mahotsav ki saruk am oina film festival asi pangthokpani festival asida nauna release tawkiba film kya utkani festival asida lamdam oiba film makers sing puning thogotuna ladakpu film lamdam puning sing champam oiba yaba mafam ni haibadu khangan gani festival ase information amasung broadcasting mantralogi director of film festival na sinbani lebas da hoji favada COVID-19 gi vaccine dose koti marfugo humdo hena kakre kendri haksal mantri hai masing manungda koti humpuma toin ahan ba dose aduga koti kunma toy amana anishuba dose kini ngarang khakta da vaccine asigi dose lak humpumari hena kapangam khi JC gi jun kunma toy degi haukiba anoba phase gi vaccination drive asida myoy kamarum hida kapangam kre hida kapa asi hena mapung phan nabi dama kendra sarkana rises sing amasung union territory singda covid vaccine lemna fanganna ba lakli Mapantharau Mantralogi Raja Mantri Minaksi Lekhi gi Uzbekistan amasung Switzerland gi khongsat ngasidegi horagani Mapantharau Mantralogi Chirol amanhai magi khongsat asig manungda Srimati Lekhina Uzbekistan gi Mapantharau Mantri singa unagani amadi leba adugi culture mantri ga su unaduna kala sanskriti gi oiba wafung kai matang da kupna khanagani Tashkent State University of Law damhang na lecture amasu pigani Bukhara State University da Azadi ka Amrit Mahotsav palantharunga mari lenena University adugi mahiru singda Srimati Lekhina wangangani maki Switzerland khongsat manungda mahakna leba adugi luchingba kaya gu unagan amasung hiram kaya gi matangda warishanagani ngasi asi sign language numit ni social justice amasung empowerment rallion sinduna numit asige palan thorom New Delhi da pangthokani thoromot da social justice amasung empowerment mantri Dr. Virendra Kumar Saruk yagani Indian sign language journey haina minthon ba documentary amasu utkani amasung marishuba Indian sign language competition gi makong thang tarba singi ming lokthokani Meghalaya Sarkar na pakhatpa kendra sarkar gi tonga scheme singi makhada kendra gi panchayati raj raja mantri Kapil Maheshwar Patil nangarang hakthengna na yengsingkhre magi khongcheta mantri na raja atu da pakhaliba MG Narega PMAYZ NRLM RSGA amasung Silong da pakhaliba tonga ba kendra sarkar gi flagship program sing hakthengna na yengsingkhe raja sarkar na thorang sing adu ningthina pakhatpigi dam Meghalaya Sarkar bo se Patil na thagatkhi Pradhanmantri Narendra Modi na tha asigi kunga tarukta Akasvani gi man ki baat thoramda leba asigi amasung mapan lamgi miyamda magi pukningi wa phongdokani masi thagi oina thoram asigi marfuma toy suba episode ni Pradhanmantri na thoram asida miyamna makhoi gi wakalon phongdorakpan na bahairi miyamna namo f natraga mygov open forum da makhoi gi mor pirakpa yagani toll free number 1800117880 judusu phone torukuna makoina Pradhanmantri da tharakpa message adu Hindi natraga English ta record tawgani phone line sing asi tha asigi kun mari faw hangani miyamna 1922 da miss call ama piraklaga makogi SMS adu Pradhanmantri da link tawbasu yagani Loshilakpada COVID-19 degi ngakthong na face mask upa futaruk amna na leiba khutsa amadi mai mitarutana na thamba haiba achamba thong ohum masinga na chapina ba amukhana ningsingzeri aroiba da maroiba paw amu Manipur COVID-19 na naba farapiki changcha da marfudra taruk sino yaure America gi nimit marini khongchata Pradhanmantri ngasi ayu Washington da thongkre Himalayan Film Festival hayende gi led horogani amasung lebas da hoji fawada COVID-19 gi vaccine dose ko te marfu humdo hena kapkre Paulo Zare